Irom Roser Mihat Kamari Lane Namara Lady Haina Rai Takraba Nong Tombam Ajay sentence hearing court na Amukhanna Yay Tokre. Kaidon Kamayam Stephen Lamkangi bail court na Yakidre Makatana Namitaraga Mangani ki police remand Lokakre. Kasi forward center na economic blockade ki matang da khongthang amata lakatawagi maram karigino haina goodwill mission for coexistence na hangre. Amasung matawga thawai thakraba driver sing buning sing laduna lakliba January taraga mari da driver sing ining sing numit pangbuklagani. Mayam bukram zariya dam yang groups impact news ni prime time Manipuri news bulletin dai khaidam jentas ina hojja pungja se faw ki mar ba paw seng mayam ta pizari court na Irom Roser Mihat Kamari Laina na mara leire haina rai takraba hanagi minister amadi BJP Manipur Pradesh ki wangang loi oriba Nongthombam Biren ki machanupa Nongthombam Ajay ki sentence hearing amukhanna yai thokre. Roser Mihat ki damak Nongthombam Ajay ki sentence ngasi lauk thokani haina tawramba du probation of good conduct ki makhada thadok piu haina judge the prayer tawrakpadagi sentence hearing adu thasigi tang kunda yai thokhibani. Ngasi cases ki sentence hearing ki damak Ajay bu ayuk pung tara makhai taba matamda chairap court ta leiba session judge Imphal West ki mamangda puthorakpagi. Sentence hearing ki haurakpada Defense Council ki maikai sentence pidringai da probation of offenders ek ki section 4 ki subsection 2 ki matung inna probation officers taki report kaubana fagani haina hangatki. Case asibu thizaliba CBI ki council ki maikai mihan asida January-ba Ajay arms ek ki section 27 ki makhada mara leirabani haina probation of offenders ek asi mahaki mathakta apply tauba yaroi haina judge da hangatki. Judge na maikai animaki wafam tarba matung Imphal West ki probation officers na mihan asida mara leiraba Nongthombam Ajay ki chab report ama thasigi tang kun natraga kun gi mamang da thagalak naba rai taki. Order sigi matung ina probation officers ki report laklaba matung tang kunda Ajay ki sentence lauk thok lagani. Sentence hearing lauk thokani haiba tabadagi maikai animaki miyoi kaya ama court laknaki adubu thokaningdaba thodokti amatta thokide. Ningsingba yabadi Irom Roser asi English ani ga taraga mathoi gi yauksang kumhei manungda gari bagal lawi haibagi wahouda tidim lambida Nongthombam Ajay na nongmaina kaptuna hatli haina maral sikibani. UNC ki President Gaidon Kamai amadi Publicity Secretary Stephen Lamkang ngasi Chief Judicial Magistrate Imphal East ki court Tadubi Police Station the labor case amaga mari laina na puthorakre. Tadubi Police Station the lodge taukiva FIR number 5 close 11 2016 ga mari laina na Gaidon Kamai amadi Stephen Lamkang anigi mathakta under section 147 by 148 by 124A by 120B by 153A ga mari laina na Chennai haiduna charge tawkibani. Case asiga mari lainana council asigi president amadi publicity secretary bu bell pibinaba chief judicial magistrate Imphal East aribam Nautaneshori the defense ki council na haizaba yakidre loinana makhatana numit taraka mangani gi remand lautakre. Nakalamromda UNC ki president amadi publicity secretary gi mathakta Nungba police station register tawkiva FIR number 48 close 11 2016 gi makhada under section 147 by 148 by 124/A by 120B by 153A ga mari lainaba case ka mari lainana formal arrest tawkre loinana thas gi taraga taretta case asigi hearing chathanaba order thokre. Ngasi nungtil pung ama makhai taba duwaida UNC ki President Gaidon Kamai amadi Information Secretary Stephen Lamkang bu lamfel da leiba CGM Imphal East ki courtroom da puthoki. Courtroom da Gaidon Kamai na Judge Nautaneshori gi mamang da State Agency na mahak amadi Stephen Lamkang bu mamang chahi gi November gi kun nipan da Kangla da wahang pahong tawbani haiduna mamit khumjillaga electric shock tawki loinana mahak amadi Stephen Lamkang gi yet thangba Khong pangthaba haure haina fongdokhi. Blockade ki khudong chaba lauraga hauzik Khwairambal Kaithel da port ki mamal tang na yoliba asi
ꯐꯥꯒꯠꯅꯕ ꯌꯦꯡꯁꯤꯜꯂꯨꯕꯗ ꯂꯂꯣꯟꯕꯁꯤꯡꯅ ꯆꯥꯎꯅ ꯁꯥꯟꯅꯕꯒꯤ ꯃꯃꯤ ꯇꯥꯔꯦ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀꯪꯂꯩꯄꯥꯛ ꯀꯃꯔꯁꯤꯌꯦꯜ ꯑꯐꯦꯌꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯅ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯊꯥꯡꯒꯠꯂꯛꯂꯤ Economic blockade ki matangda center government na ngasi fawba tripartite talk tawnabagi khudo khongthang lokhalaktriba karigino mamang chahi Englishing aniga taraga taruki December kunga tareta UNC state government amasung center government ki marakta wari shananaba thaurang taurage haina Union Home Ministry na thazaba pirakrabani Goodwill Mission for Coexistence Manipur GWMCEM gi maikaidagi su thengkhang ani ahum lakta tripartite talk asi chathanaba center da che thaduna khangan ki laikre ngasiga thana numitaraga mangani helaklaba fawbuda center government na tumina laishiliba asi laibak thibani hainas GWMCEM gi convener ningthauja lanchana maral secret mahakna makataraduna hai UNC state government amasung center government ki marakta wari shanau haibadi Yadana interlocutor RN Rabina Manipur ki civil organization kharaga wari sananaba wafam hawdorokpa si laibak thibani Naga Framework Agreement ki interlocutor RN Ravina economic blockade ki matangda khut thingzilakpa asina issue asi henna chawk thorokpa oina thokani haiki ngasigi mifamadu da saruk yakiba furup kayagi miyamna nungsi chana na laiminanaba amasung tonga dagi lap thoktuna hingsa khudingmak amatta oina punna mayoknaba haina warepsu lauki mayamna hojik sanla haiba special secretary home siga bani sanara matungda tripartite talk ase sinbase yare bakoi sila age adina 27 ki lunda da assure tore tam kunipa da koi naire no response tam kuma par naire no response adini tam kuma par ki lunda da koi press tore kanda hojik power center na tripartite talk che thabi ratre aduna ai koi amukhana reminder tama Makoya ai boina sanagi bo sindi ki base in return da ekoina central government ta wali se sanana ba united nada council also state government and government of India se sabina ba honna view had in return da thai Bisnupur district ki manung chana laiba Thambal Mari College matam kaptana college asigi non teaching staff amasung oza singna solon sin kray college asigi governing body na anoba non teaching staff hapchilakpagi mayokta college asigi hanna leiriba Non-teaching staff amasung oza singna solon sinwagi khongjang asi changsen kibani khongjang changseliba singna college asida leiriba oza madi non-teaching staff sing asi regularization tawdringaida anoba staff hapchilakpa si yaningde governing body na anoba staff hapchin naba lawkiba warep asi handokadabani haiba wafam phongdoki Hana NACN ki da yaurami haiba hauzikna JET-UF ki kedarni haina chingnaba mioi ama none district ki longmai da nongmaina kaptuna halamle thokdogadu da laikhidraba mioi adudi abel gangnai chahi kuntra apokpagi mingna chingkhuilung gangmai Tamenglong district ki Thuilon village dagini ngasi namit yungba matung pungkhai chatpa matamda longmai gi lawbuk amada NACN IM ni haina chingnaba singna makokta nongmaina kaptuna halambani hai Ngasi Thawbal Commando Team na SP Thawbal gi makhada operation ama chathabada NACN IM gi X gather mari yauna mioi taret fakre impact news na fangba paw gi matung inna operation adu ayuki pung ahumdagina taruk ka minute yankhai chatpa fawba tuisem khulda chathakibani operation chathariba mafam adudagi police team aduna single barrel nomai mari amasu fagatpa ngamkre atopa combing operation amasu ngasi ayupung taret ka minute kuntabada Kangsim Khulda Chathaki Operation Aduda NACN IM gi cadre Ashang Hongsa Chahi Nimfugani Toy Kangsil Khul Dagini Hauzik Mak NACN IM gi SS Deputy Secretary ni Mangondagi Maru Mariga Konana .38 pistol ama mobile phone ama che chang sing yawba wallet ama su fagat ki Makata na Chathrakpa Operation da Hongsa Mosel Chahi Kuntragani Toy ko Suraba mioi amas NACN IM gi sympathizer amasu fabangam kre Hongsa Mongsel hairba mioi asina Hebron kem da leiba NACN IM gi kedar singa toina paw fawnai hairi Nakalamramda serauda chathab operation amada NACN IM gi kedar ani commando Thawbal gi team amana fakre faraba kedar sing adudi Bungdon Bingham chahi kungamapan amsung Shelton Thorin anal chahi kulgahumdoini makoi ani dagi maru ama yauna .32 gi pistol amaga loinana lupa lishing amaga chamasu fagat kre hai
Mikhal Gamari Lainana voters sing the hen Kanghan Nabagi Pandam the Chief Electoral Officer Manipurna Tabak Thoram Kaya Paikalakli. Tabak Thoram Singh Adudi Laklib January Taragamari the Drivers Day, January Taragamanga the Army Day, every vote counts Hivatim the school Gimahirui Singi Oiba drawing competition, Naha Oriba voters singa Haktengana, Wari Shanabagi Thoram, January Kunganitoy the Editors Guild Manipuramadi, NEO Jinega Kusamna Duna, Mega Panting Competition, State Level Asia Competition, EVM Utpagi camp, social amadi electronics media ki khutang da voter singbu vap tahanba mobile phone da Mikhal ga mari leinaba pau lauba January kungamanga da National Voters Day pangthokpa amadi lakliba January taraga nithoi da final electoral roll fongbana chingbani haina CEO Manipur gi office tagi thadrokpa cherolamana khangalakli. Digitization, cashless society, demonetization, some economic blockade ki mayokta ngasi Manipur Pradesh Trinamool Congress committee na wakat mi fam pangkre wakat mi fam adu Sanjen Thong manaki hauki vang da labor Manipur Pradesh Trinamool Congress committee ki office manakta funky bani wakat mi fam adu ga mari leinana Manipur Pradesh Trinamool Congress committee ki president Kim Gangtiana hai ke bada atopa chawkhat laba leibak singda afawba cashless society asi mapung fana chanahanba ngamdana leiri loinana lairi ki mangal fanghogdraba mioi kayada digitization cashless society na achauba chaitheng pigani haiki. Manipur and India is not ready to go for this digitization and cashless society. Maramdi ekhoigise we still have to go a long way. Lairik laisu heitaba mayam leiri chingnung manung da mobile leibang amdaba kaya leibang amlabasu operate toba heiroi doba mayam leiri even city manung dasu awaba mayam America, UK, Japan yamna advanced oiba countries sing phawba cashless society oide is not at all possible haibani Trinamool Congress na masi tawasi tawbiganu. Lakadrub Assembly Mikhal ga mari leinana video viewing surveillance amadi state surveillance team gi oiba training program ama ngarang Imphal West DC office ki court hall da pangthokre haina Imphal West ki DC Robert Singh Khetrimayum na thadrokpa cherol mana khagalakli training asigi maru oiba pandamdi gi damak sizanagadariba camera sing adubu videographer sing na khutloi nabagi damak ni haina cherola sina makhatana hairi punna training ni fugama thoina training program aduda sarukyaki. BJP Andro Mandal gi lamjing makhada polling committee BJP 7/23 Tuli Halna Sinduna Hanna Congress da Yauramba Haujikna BJP da Yauraklaba Mioi Singh Opagi Thorama Mangasi Tuli Hal Konjil Laikai da Leba Muhammad Nawaz ki yum da pangthokre Thoramadda BJP Manipur Pradesh ki Wangang Loi Dr Nimai Chand Luwang Applement Committee Andro Kendra gi President Muhammad Fakaruddin Amadi Mandalas gi Thongmi Kayasu Sorkyaki Ana Congress ki worker oremba nupa nupi yauna punna mioi taragani thoi Roma si handak BJP da changlakpabu BJP Andro Mandal na harau tayambaga loina na oki. Thasigi tarukta Wabagai Assembly Constituency ki manung chana leiba Wabagai Mairenbam Laikai da thokiba Mikhal ga mari leinaba mioi kharana nongmai paiduna gunda torami haibagi wahauda police na mara leire haina case lokot khraba mioi singa si fauba fadana leibabu yaningda ba phongdoktuna Wabagai Yangbi Manik Laikai Community Hall da Assembly Constituency asigi BJP ki aspiring candidate Mayengbam Ranjit ki supporters sing na wakat mifam phangkre wakat mifam adu Wabagai Social Welfare Club amadi Wabagai Mairenbam Maira Paibi lupna punna sin kibani. Ethical voting ki manung chanba SVEEP campaign ki sarukam oina district election officer Chandel na Mahiroi Singh oiba district level layekpa changdam na ba ama every voters count haibatim da DRDA training hall Chandel da ngasi pangtokre loinana changdam na ba sida makok mathang ta kraba sing da manamathum sing su yantoki ana cherol ba da khangalali. Thasigi kungaturukta pangthokadrba Republic Day ki chakshil tharang lokhat po aina thokaningdaba thokdok thoktana ba Imphal West ki police na ngasi nungtil Pongna Bazar ki Masjid Road ta combing operation chathakre CDO Imphal West ki DSP na duchingduna chathakiba operation asida mioi chama henna detain tawduna check tawbada mioi kungamapan masagi saktak che yaromdabadagi makhata bo wahang pahang chathanaba lokhatkre. Matang sa the break am log Manipuram di malangi tongan-tongan ba ipaw single loina na ikoi break ti gam thun hanjar ke impact news pemiting ta tu review.
Manipurda ihan hanba oina Sigma Bazarda Pangbiragani Melamine Crockery Items Sing KG Amada Lupachani Kodong Chabasi Lobiho Ngasimag Lengsin Birao Sigma Bazar Dingku Road Sky Hospital Porompata Cyst Amasung Lungs Care Center Hangdukchari Facility Singdi Bronchoscopy Service Respiratory ICU Light Training Oiraba Sor Pundagi Lena Sing Layengba OPD Gi Matam Lebak Posagol Sen Thangja Nutil Pung Anidagi Pung Ohum Pawba. Please call or contact reception. Tata Shakti Jesus Sit Sizinabiu. Government piba guideline gi matung inna chap chana quality control torba Tata Shakti ki product ni. Tata Shakti ki product sing sera sigi district khudi magi retail outlet sing da pangbigani. Tata Shakti. Beneath 100 meters from the Earth's surface, naturally filtered through saline stones, pure, clean, and healthy water. Touch the pinnacles of success for your children. Get enrolled to one of the finest schools in Northeast India, UNESCO School. Excellence in Education. Bulletin asigi makata pau singaloi na break matung da mayam bomu kana taram nokchari. Puyamai Thakibagi Chahi Chaniga Marfuga Nipan Lak Subaning Singkumon International Observation Committee on Puyamai Thaba Ikopna Sinduna Lakliba Wakchingi Kulgu Humdoini Panba January Kunda Kanglada Pangtuklagani. Loinana Layoi Kraba Ipai Pusingna Tawai Dagi Henna Luna Tungi Charol Gidamak Tambiramba Puyabu Mai Tadoktuna Manghan Kiba Adubu Yaning the Bafongdokpo in a Lakliba January Traga Mangadagi Tragataret Fauba Numit Humni Asi Amamunumit Ni Haina Lauduna Mahiroi Singna Amuba Bage State Pinaba Appeal Torkli. Nasi Pandam Pauchi Office the Paumi Singu Unabamada Ikop Ki Convener Moirang Tem Now Kambana Haikibada Puyamai Tabagi Toronga Mari Lainana Lamdamasida Apunbagi Saktam Sakata Bohonabada Achoba Tongdang Low Kibamasung Yelhongai Degi Lemina Raklaba Singburoi Tamburoi Anigi Marakta Henna Achetpa Mari Purakna Bohonabada Singtaningai Oiba Tabok Toram Kaya Taubi Kiba Mioi Anida Mai Chowning Sing Mana Amadi Chingmi Tami Nungsi Lipun Mana Pigani Haiki. Loinana Puyamai Thakibaga Mari Lainaba Lidamasu Iboyama Sumang Lila Sanglen Utpaga Loinana Rup Mahal Theatre Dasu Puyamai Thakibagi Drama Utkani Hairi. Asingumba Thoramasi Pangtok Java Asina Iramdam Asigi Sing Tam Nusinaba Mari Puraknaba Amadi Adam Nasigi Lon Mayek Amadi Inat Sakatnaba Ipai Punangasi Mirongi Damata Ningto Pangibagi Mayakta Adungai Ipai Pushing Aduna Ningtoga Mayakte Leptuna Yaning de na utpa adumba ningthogi mayok de lekhiba thabai nu panthawa khiba hak pasarak phangkiba kya sing adugi mafamda akhoi ikai khunabo ina ngasigi mironna kopam thokte haduna formasi phangthok chebani lamdam masigi mawroi ba imphangi mawroi ba lambi singda miyang gi obasing mi tami apun khongchel adu kumsi sahigi oinadi lamdam masigi hojik oiriba yamna mong marin ta daba haidok poto nungai taba irang asilebna marum orga kangla do na punna phangthok chagani. All Manipur Road Transport Drivers and Motorist Worker Union at Sinduna Kunganipan Suba Drivers Day Tauram Thavsigi Taragamari da Kumalampak Interstate Bus Terminal ISBT da Pangtuklagani. Thomas Gamari Lainana UNNSigi Laikidraba member Chani Gatragamapan Gimafum da Haikat Laikat Tambagaloinana Laikidraba Singi Yungi Mioy da Achamba Kudol Tamduna Ikai Kumnagadori. MZ Venue de Labor All Manipur Road Transport Drivers and Motorist Worker Union gi Office da Paumi Singu Unabhamada UNNSigi My Mom Anil Maitaina Hai Miyangi Damak Awaba Kaya Mayok Nanduna Matau Taubada Laikidraba Drivers Amadi Handyman Singi Mafamda Ikai Kumnaba Amadi Taubimal Utpa Haibasi Yamnamak Tangai Fade.
Drivers singbu khunai asina hantana mityeng yenglakpa amadi otpi naibibadagi drivers mioi lishing kaya ing kumja lishing muchmapal ga merfutara gi January taraga marida koiringi all airfield da changsin kiba khongjang aduna lamjing oiraga driver stay thoramasi chahi khudingi pangtoktuna lakpane Numinasida lamdamasida khundariba mipung khuding makna lakpiduna thoramasida sarokyabiu hainasu maimom anilna appeal torkli Legidraba driver singi imung manung maruk mapang lai guru ahalaman sing punamakna lengbirak tuna legidraba driver singi mafam de ikai khunu bot pasida saruk yabina naba union gi maikai degi phongdok sari manipura chingtam khaktana punamakna akhoi legidraba driver singi mafam da katpa adugumba ikai khunu bot pasida mayam puna saruk yabina naba all manipur road transport drivers and motor worker union na punamukti mafam da lakpina naba haijari Civic Actions Program gi makhada Manipuri da leiba humfumapan suba Central Reserve Police Force na tongan ba khulamadi club sing da tengbang pekre program asigi sarukam oina Swachh Bharat Abhiyan gi makhada luang sangba makhale kai da sakiba toilet amadi urinal sangaduna miyam da khusinakre Manipuri da leiba Jai Hind Primary School, Lila Singh Khongnang Khong High School the plastic dustbin Piki Langol Tarung Youth Club amadi Haingang Awang Laikai dana fogging machine amadi malaria gi hidak langthak Piki Kakching ki 132/33/11 kV substation same gadaba maramna Kakching ki substation 132/33 na konba mafam singda hayang January tragani thoigi ayuk pung 3 tagina pung tara fawba mai mutkani haina substation division number 3 ki deputy general manager MSP CL na thadropa cherol mada khanglakli substation asina koliba mafam sing adudi Wangjing feeder New Chakon feeder Machi feeder Tengnopal feeder Kakching feeder Chandal feeder amadi Assam Rifles feeder ni haidi Senior Citizens Forum Manipur gi anirak suba foundation dega mari laina na tongan ba lam singda saknai ba mioi singda mana matum pidun ikai khumna ba utkre Thabal district ki Wangban da leiba IRDEO da pangthoki ba thoramaduda thangta gi oja Moirang Them Mani na saisakpa Langthen Thoinu Not Sankritanda Laishram Baburam amadi pungi lamda KSS Gadadhar ni hairi Hauzi ngasi nomagi sanabagi pawda Ani Shuba Sabungkhok Cup All Manipur State Level Under 14 Boys Football Tournament Mangal FC Kabamamadi IWJC Itam Nungoi Ani Maipak Ringasi Youth and Student Welfare Clubs Sabungkhok na Sinduna Club asigi sanabungda tournament asigi ayuk sanakiba ahanba league match amada Mangal FC Kabungi Sanaroi KH Shanamachana Panjil Ani aduga as topper amadi TS Toy Ani na Panjil amamam ga Chanduna UFC Lamlaibu Panjil Mari Ahumda Maikiba Piki Tournament asigi ngasi nungtil sanakiba ahanba league ta Hufa amadi EUC Ani na sanakiba match asuda team animak na match ki apiba matamda Panjil amamam Chanduna match asi draw chatki nungtil sanakiba ani shuba league tana IWJC Itam Nungoi na yamna lakchana YSS FC bu Panjil Taret amada Mighty Piki Mai Pakraba IWJC Itam Nungoi Sanroi Dizen na Panjil Ahum Afaw na Panjil Ani aduga Suraj amadi Raja na Panjil amamam ga Chandki Tasigi Tarukta tagi sanaba haukiba football tournament asida football team taraga tarukna sarukyari hayeng tournament asigi makataba league match mari sanargani Tarahumdoi Suba Naurem Bhuvon Memorial DSF Trophy State Level Invitation Football Tournament YDO Soramadi SAO Kakching Anigi Match Adu Draw Oikre All Manipur Football Association gi meeting Makada DSA Kakching na Sinduna Association asigi Sanabungdang asi Sanakiba Tournament asigi Anishuba League Match amada YDO Soramadi SAO Kakching Anina Match ki apiba matamda Panjal Amata Chanabangamdana Match asi Draw Taki Team Tarukna Group Ani Tokna Kaidoktuna Chathariba Football Tournament Asigi Hayeng Sanagadaba Ahum Suba Likta FC Lamjao Amadi Draw Kwakatel Anina Lamba Tongnarakani
Chazing inat kanbal lupna sinduna lupasiki sanabungda chathariba kunipan suba langtabal kendra football tournament league match sing sanaba loikre tournament asigi aroiba league round match amada MRC Chazing Myren Kongna NSU Naran Konjil Mamang Laikaibu Panjil Aniyamada Maitib Piki. Group champion ki damak sanakiba match asida MRC Chazing Myren Kongi Sanaroi TH Rockies amadi ki Dinku anina match ki ani amasung taragondoi suba minute singda Panjil amamam chanki match asida mighty horaba NSU Naran Konjil Mamang Laikai gi amatang ngairba Panjil aduna match ki manga suba minute ta W Surchandrana chanki. Chathariba tournament asigi hanba semi final the MRC Chazing Myren Kong amadi manga club Chazing awang Laikai anina tha asigi taraga marida sanaragani. Mama FC Sagolba namade RFC Kamnam Leirak Anina Nipan Suba M Ravi Chandra Memorial Football Tournament ki final da lamba tongnargani tournament sagani suba semi final da RFC Kamnam Leirak na apunba FC Kyamgai bu Panjal ahum anida mighty ba piram laga Chatrakliba Football Tournament asigi final changbang amkre M Ravi Chandra Trust na Sinduna Kyamgai Idol High School ki sanabungda Chathariba Football Tournament asida team taraga mangana sarukari Chathariba Football Tournament asigi final match ta asigi taraga marida sanargani. Model Club B Chingamakha Hanba Tongbram Subol Memorial Veteran Cricket Tournament ki final chankrenga si sanak tournament asigi hanba semi final da Dynamic Sporting Union Kwakaitel na toss ngamduna batting hana sanaba naba warep lauki Dynamic Sporting Union Kwakaitel na apib over kuntra da wicket taramak turga supnagi run marfu tarakak lauki innings asida AK Chingtam na run kunga taruk laubungamki Anisuba innings asida Gulshan na run kungamari laukibaga loina match asi Model Club B Chingamakha over kungamari ga ball manga da mai pakpagi run marfu taraga mathoi atu wicket taruk turga laubungamki Model Club B Chingamakha gi bowler Priyo Jitna match asida wicket mari laudana man of the match taki Manipur Veteran Cricket Association Sinduna Oriental College amadi Model Higher Secondary School gi sanabungja chatharakliba cricket tournament asigi anishuba final tha asigi taraga nithoida sanargani. Ahom Suba Plate League Tournament ki league match amada Sangai Cricket Club Singzamai mai pakrenga silwang sangbam da leiba luwang pokpa cricket stadium da sanaki match asida Sangai Cricket Club Singzamai na toss ngamduna batting hana sanaki bagaloina na team asina apib over nimfu yauduna over kuntraga humdoi de wicket taramak turga ran chamaga humfuni thoi lauki Innings asida Netram de Kishan ani run kunga taruk amasung kunga mga lawbangam ki ani suba batting sanakiba RRCC Churchanpur na over traga mga ga ball ahum da wicket tara magturga supnagi run yangkai taruk kak lawduna match asi run jamaga supna tarukta mighty banaki Match asida Sangai Cricket Club Singzamai gi bowler Boris na wicket ahum lawduna man of the match taki Manipur Cricket Association is Sindhu na Chatharakliba tournament asigi hayang Blue Hole Kurai amadi Draw Kwakaitel anina ahum suba MCW Prahalada and W Ramananda Eli tournament ki league match amada lamba tongnargani. Cycle Assembly Constituency ki manung chanaleba Kongnang Pokpi Area Youth Development Organization K Dona Sindana Numit Humni Chupna Pangtokadaba Annual Sports Meet 2017 ngasida ki haukre Annual Sports Meet haukdokpagi thoramadu the United Committee Manipur UCM ki President Ilangbam Johnson a chief guest Tangweban Ward number 2 gi member NG Dhananjoy na guest of honor amdi K Do gi President Luphang Amoy Kom na President oina saruyaki UCM President Ilangbam Johnson na Firal Chinkhatuna haukdoki ber sports meet aduda Jagoi Segi thoramsu utki loina na football match amaga loina na sanaba hauki Athletic Star Union Vaigabati Laikai ye kontraga mangarak suba mapokomon ga mari leina na free fencing coaching camp ama
gi thodang lori ngasidagi haukiba coaching asi club asigi mapok komon numit January 13 fawba chathabaga loinana ngasigi coaching camp asigi haudokpagi thoramadu club asigi president L Birendra madi lamdamadugi masak nairba miyoi kayana saukyakhi club asigi kuntra mangarak suba foundation de ga mari lenana sathajaba sugumba coaching camp asi ngasi dagi khoi haudok chare maru pandamdi angang sing le irka stigi national international thakta fencing masana asida manipur fencing association sinba club asigi hoigi sanore myam ma puthokuna national international ta participate tawba player myam leijare hena puthokpa ngamna ba khoina ngasi gi coaching camp asi sugum coaching camp pangthok chabane Arab the bulletin asigi headlines samuhana mayam da thamsage Irom Roser mihat ka mari leina mara leire haina raita kraba nongthomam ajay gi sentence hearing court amukhanna yai tokre Kaidon kamai amidi Stephen Lamkang gi bail court na yakhidre makhatana numit taraga mangani gi police remand lautakre Ngasi forward center na economic blockade ki matang da khongthang amata lokhat tabagi maram karigino haina goodwill mission for coexistence na hangkre Amasong mathau da thawai thakraba driver sing buning sing laduna lakliba January 3 da driver sing gi ning sing no med pang khoknagani